Manipur Working Journalist Union Amzu Linkhatpada Achouba Thodang Loramba Potsangbam Radheshyam Singh Miyamna PR Syam haina khangnariba veteran journalist asi ngarang January 8 gi ayuk pung 8 makhai tabada masagi anaba amana maram oiduna Rims Hospital da lekhidre masagi chahi 59 sukhre PR Syam Amzu Linkhatlaba matungda union asigi ihan hanba general secretary oina kumja lising amaga chamapan humbudra mari dagi kumja lising amaga chamapan humbudra manga fauba thodang lauramki nungthel leima nupi lop top sipai makha lekaina All Manipur United Club Organization amuko khusamnaraga ahal oiraba singda chai khudingi ngamjaba khudol tambagi makha chatharakpa oina Langol Ningthau Lekai de Leiba, Langol Old Age Home da Chatuna, Mapamatu de Leriba, Ahal Singda, Nong the Changraba Yadraba Potlam Sing, Jeng Alu Tilo Manama Sing Amadi Blanket, Piecing Kudol Tam Cray. Langol Old Age Home da Ningtham Kudol Tambaki Tauramaduda, Amukogi President Feroizam Nando Luang, Lupasigi Vice President MM Tambo, Nongthel Leima, Nupi Lupki President Longjam, Komdon Bi Amadi Lupasigi Secretary Tinguzam Kamala Debina, Luchingki. State level breast cancer awareness program mangasi ayuk pung 8 makhai taba matamda health services ki director KI Sasi Kumar Bangangna rally ama lamtharaba matungda classic randa health and family welfare minister Dr Sapam Ranjanna athoiba mithulen oina saruk yaduna Dr Singh ki oina breast cancer karamna ngak thoknana ba hotna gadagi haibagi matang da khana nainakhi thorom ki saruk ama oina thabak faba Dr Kharada certificate piduna pukning thawatki of the health department at the district level. Please pull up your socks. It's high time we deliver more than how much we are delivering now. And I would like to request all the doctors, the staffs, the nurses, and all those involved in the healthcare provision of our state. You know, we all work together in coordination. We have a director who is always approachable. We have an SMD who is approachable. I am always approachable. Your SES is approachable. And whatever we can. It is our responsibility. It's God's will that we have been brought into this field of healthcare with these few words. Lamding Educated Welfare Association Lamding Thobal District na Lamlak ki sa uchek kanabagi paikhalakpa thabaki sarukama oina ngasi ayuk pung 8 lom tabada Lamding gi laukonda lang thaktuna uchek phare haiba pau fangbadagi lewagi thomi singna khonglayang na changsinki Lewagi Thomi Sing Lapo Ubada Uchek Pariba Kangpuna Bora Khau Amalang Thoklamaga Sangayum Fam Kunda Jensenki Khau Adu Hangdoktuna Yeng Lubada Ahingba Lam Khunu Ama Yauramki Tungda Uchek Adu Thadoktuna Paihanki Uchek Phabada Sizinaba Lang Adu Mai Thadoktuna Manghan Kre Lamlaki Sa Uchek Lamding Wangjing Labukta Phabagi Thabak Amukhanna Tawbitanaba Lewana Cheksin Wa Thamlakli Mausagi khal kaitharakliba asi kanana ba aikoi punna thodang lominasi haiba wafamsu thamlakli Cookie film actor Mangboy Khongsai blood cancer naduna ngarang January 8 da mapugi leikolda pothakhibada Cookie Film Development Association Kufidana thamoi sokna nungaitaba phongtokpaga loinana awaba phongtokpaki thorama ma pangthokre Mangboy Khongsai Cookie Film Industry ki active member amu oiramki Cookie Film Development Association na Mangboy Khongsai gi imungi awabadasu saruk yari haina Kofidana thadorapa chirol amada pauzelakli Member Chamri Home Funa Saba Forward to Health Group F2H haina sukhangnaba group asina makhatana Kangpokpi Kamjong amadi Ukhul District ki khunja singda mateng pangkhre Haiba group asina tha khuding gi lupa chani khaijinaduna mathok taba miyoi singda mateng pangduna lakpagum ngasisu mapuroi ba kaina khrabi miyoi ahumda sel gi oiba mateng lupa lising kun mateng pangkhre haujik faubada F2H na miyoi kuntraga marida sel gi mateng pangkhre President Draupadi Murmu ngasi 38 suba Pravasi Bharatiya Divas Convention gi loisinbagi thoramda saruk yabaga loinena Pravasi Bharatiya Samman Awards khusinaragani Madhya Pradesh ki Indore da numi humni chupna pangthorakliba thoram asi ngasi aroiba numita President Draupadi Murmu na India ki mapanda leiba India macha kunga tareta Pravasi Bharatiya Samman Award khusinaga dauribani
एवॉर्ड असी प्रवासी भारतीय दिवस कन्वेंशन की सरुक अमा ओइना लेबाक असिदा पोकपा अमदी मपानदा लेबा इंडिया मचा सिंगना इंडिया अमदी इंडिया की मपानदा फिदमनिंगाई ओइरबा थबक थौरम कया पांगथोकपसिंगी मफमदा कुसिनगदबनी पनबा याय प्राइम मिनिस्टर नरेंद्र मोदी ना कन्वेंशन असी बुंगरांग हौदोकलदुना मालेम की तोंगान बा लेबाक सिंगदा लेरिबा इंडिया मचा सिंगी थोइदोक हिंदोकपा थबक सिंग डॉक्यूमेंट तौदुना थमननबा अपील तौखिबनी महाकना इंडियन डायस्पोरा सिंबु इंडिया की टॉप टॉपा ग्लोबल विजन बु मपांगल कनखत हंदुना ग्लोबल ऑर्डर दा मरु ओइबा थौदांग लौननबसु फोंदोखी वांखै केंद्र की मनुंग चनबा ओल चेकोन दगिना न्यू चेकोन फाउबगी मरकता लैरिबा लंबी की नाकंदा अमोट अकै कया पैसंदुना लैबना मियामना हंगपोइनरे हारिबा मफम असिदा ट्राइबल कॉलोनी हाइना खंगनरंबा हौजिक लैंगाकना चावखत थौरांगी थबक चथरिबा अदुगुमलबा मफम अमनी मी कुंगना ताबा अमदी चचोक चसिन तौरिबा मफम असी असुक्की मतिक मोटपा अमदी नमथीबा मफम अमा ओइबना लंबी फावरगा चटपा मतमदा हंगोइबा फाउनरे मरी लैनबना येंगसिनबकी मथौ तारी यूनियन होम मिनिस्टर अमित शाह न संगारंबा कंगला नोंगपोकथोंग लाइनिंग लाइशोन गलोनेना ngasi चीफ मिनिस्टर नोंगथोंबम बिरेना मणिपुर मियामदा खुसिनख्रे खुसिनबगी थौरम अदुदा महुत मिनिस्टर युमनाम खेमचान मिनिस्टर नेमचा किपगेन राज्य सभा की एमपी सना जाउबा लैसेंबा अमदी मरु ओइबा मियोय कयाना सरुक याखी खुसिनद्रिंगे की मांगोइनना ngarang सीएम बिरेना कंगला नोंगपोकथोंग हकथेंगना चतुना येंगसिनखी मतम कुइना नोंगपोक थोंग असि लेरमदबना अनम आहा चुदुना लेरमलबा अखुगी खुनाय असि हौजिकति चावखटपा तंगदु लैताबा मणिपुर अमा ओइरकलगनि हाइबसि सीएमएन बिरेन गी अचेतपा थाजबनि हाइना फोंदोरकली कंगला नोंगपोक थोंग ngasi अयुक पुंग 10 खरे हेलकपदा सीएमएन बिरेना मियामदा खुसिनखिबनि ngarang numidang pung 11:94 lom tabada Imphal West District ki Imphal Police ki manung chanba Nagamapal Kangjabi Lairak Laikangbam Laikai da leiba NIT Lamphel gi Deputy Registrar ki yumgi thongal da masak khangdaba miyoi kharana mapangal kallaba IAT ama pokhai halamle NIT Lamphel ki Deputy Registrar adugi maming Laikangbam Dorendro chahini futaret apokko laikhidraba Nabakumar Laifam Kangjabi Lairak Laikangbam Laikaini बॉम एक्सपर्ट की मतुंग इना ngarang पोखाई खरिबा IED अदु यामना मपांगल कली IED अदु की स्प्लिंटर दी स्पॉट इंक्वायरी द फंगबंगम दे अदुबु बॉम अदु की साफुदी इम्फाल सिटी की अकोइबदा लेखी बॉम पोखाइबा अदुदा एल दोरेंड्रो की गेट असिगी सरुक खरा अमांगता थोकपदा नतना अहिंग की मतम ओइबना अशोक अपंदी यावखिदे अदुबु अकोइबदा लेबा युमसिंगी वॉल अमदी थोंग थोंगनाउसिंग अकाई अतोय थोकी थौदोक अदुगी मतंगदा इम्फाल पुलिस स्टेशन न केस अमा लौखटख्रे खेत्री अवांग लेकाई KIYC ग्राउंड मना की मस्जिद की नाकल द लैबा मफम अमदा ngarang hen pam hutpada gas फावगलकपदगी मियामना अंगकपा अमदी मिपाइबा पोंगनख्रे नुमिदांग वाइरमददी gas फावगलकपगी चांग हेंकलकपना मियामना खम थेंगना मिपाइनखी मरी लेनाबा अथॉरिटी ना येंगसिन हनिंगबगी अपांबा अकोइबदा लैबा मियामना फोंगदोरकली कदाजित यूथ वेलफेयर एसोसिएटेड क्लब KYWAC न सिंधुना हौखिबा चही की डिसेंबर 15 दगी हौरगा टीम 32 ना ग्रुप 9 दा सरुक यारगा वबगाई कदाजित सानबुंगदा चथरखिबा KYWAC ट्रॉफी 5 मेंस नाइट फुटबॉल टूर्नामेंट की ngarang सानखिबा मैच ता पलेम FC कक्चिंग खुनौना EYMDA वबगाई बु गोल 5 अमदा माइथीबा पीख्रे अतोपा मैच अमदना Bayern FC Kairakna OSA Hianglambu goal 3 amada maithiba piki haukiba tang nipan gi athengbada sanakiba match amadana Chairen Wanguna KMVFA Kairakpu goal 2 amada maithiba piki Manipur da lambi thong matik chana sembagi thabak kana chatharabasu lambi gi thokaningdaba thodok thokpadi lepa laitri ngarang ahingsu lilong thongda gari accident thokre akupa marol ngaiminasi haukiba pungkun marida India da nona miyoi chama ga kunga mathoi covid positive oire laina asina maram oiraga laikhidaba mi ki masing amani fagalakpagi chang chada marfutara nipan ga 10.9 oiri apunba confirm case na koti mari lakh ni futaruk lising marfu sup number futara mari yaukhre active case na lising ani chahum tarama panda hantarakle laina asina maram oraga laikhidaba migi masingna lakh 5,930 ni
Laina asidagi naba faduna discharge tawkhiba mi ki masingna koti 4,94,983 ni. Laina asidagi ngakthoknanaba vaccine kapthokhiba apunba mi ki masingna koti 200 henkre. Malem gi oina covid light chana khwaide khena sokhalaba lebak sangi manungda USA na ahanba India na ani shubada amadi France na ahum shubada leiri. Awang nongpok state ki oina Assam na ahanba Mizoram na ani shuba amadi Manipur na ahum shubada leiri.